COHSEM na lauba class 12 ki chahi asigi ngarang haidorakiba exam da art stream gi oina Sapam Langlen na second position taduna Leingak school gi mai ngakhre. Sapam Langlen na tungi punsida civil service exam thaduna miyam gi seba tauba pamle. Mahak Leingak school tamfasna girls higher secondary school da tamlakhibani. Handak haidokiba exam da commerce stream gi oina Leingak school gi mahairoi Naurem A na first position taduna mai ngakibaga loinana art stream da second position tarakibi Sapam Langlen na su Leingak school gi mai ngakli. Position je dum target torga lakchabane aduga aina hojik adum phangjaba aigi position je ai dum satisfy oijaina khali. Lan manu oibana khoida like tam matamda khudongcha da baje school ka matamda irang thopadagi adum class cancel tawba sudum yaure aduna maram kanda khoida school da syllabus mo cover tawnaba nangnaba hona matamda adum khudongcha daba mayokna khiba aduga akhoi aise coaching center Nongin Institute of Tutorial jida tamjarakpane aduga coaching center sidagi su ai yam support phangki aduga sigi coaching center sigi oja singi mateng dagi su aigi syllabus sing cover tawba ngamjakhiban aduga aina ngasi position asi yaupar aina pijaning ba credit pijaning ba se aibu ahama pokri ba mama baba pijaning aduga Nongin Institute of Tutorial gi founder oibiriba Sir Suresh amadi name Sunita anina aibu macham angi khanna Sembiraktuna piba mase obangam zabani aduga DG school gi oja sing amadi coaching center sigi oja sing amadi aibu ngasi bawda takpi tambirakliba oja sing da pijaninge aduga aina tuition chapa matam yamlaba matam kaithobiduna hindok sin taweba dabi kasu ai credit ase pijaning ai gi preparation je school ka ba matam dadi like se matam je yamna paba ngam jade adubu aina nomada yamdrabasu school amadi coaching ani gi kaithokra matungda ai self study tongni matamdi adum isana launa bhona jai aduga school ka daba matam koi exam ya matam dadi yamabada dum 10 hour mathak adum like se pajare graduation je sociology da oina tawarge na khanjai aduga MPSC ju thage na khanjai Mapalom da tam gana khanjaba je Manipur gi leiba education system je pamjade haibagi dinachade yamna phai adubu isana oina mapalom gi environment explore tawbuju pamjaba aduna ju oin aina senior moina junior sing da haijaning badi akhoi je ei sing tamba matamda yamna puning wakhal soi thokdana like tamba matamda di puning sangna honamina jen haijaningi aduga hiram khuding mata education habese yamna maru oi aduna matam charingai matamda akhoi thai sagi chatningba line sing da oraga su mapung phana chabang nanga aduga focus toraga bong phaba society sigi naha youth ama oimina je hain haijari thoiba kangluk ke ba irang sina maram ora kanda mahima sing tamjariba satra sing amadi Manipur sta laibiriba pung khuding lana sigi chaitheng loina phangnare education gi matangda satra singna irang thoiba mafam singdagi mahima sing tamba phangdabagi khudong chadaba ase kayama mayoknari amadi tongan ba mafam singda leiba miyoi sing asina hingnabagi lanphamda aduki matik awaba mayokna duna leiba ase kangluk kyoiba irang ase mayam punamakna wakhal taminaduna lotion haningbagi apamba su leijai ngasi aigi sanupi sina sumaina tawdana agi 12 ki exam sita second position da mai palakpa se thagi sengna aidi kari haina bu haiga dawno thangde mase thamoi jita yamna ngasai gi sarang na ba adagi wakhal se yamna harau baju pokpa aduduga yamna ngasai gi kapning baju pokpa adugumba ma aigi phamda thoi amamdi kaigino da isa jina sumaina oirak kani haibagi thajabadi mamangdadi leidi leiraka su sumaina khanghodana tholokpa haibase ngasai ai thamoida karigumba kharti sarang naraga dum leijai haitare aina ngamjaba thakta haitare isa gi damakadi aina ngamjaba thakta aigi punsijna marakta asoi ngam yauda taragadi adum angamba thakta ai hona jage na khalli isa gi ningbadi thungalamke haibagi asadani akoina hinjari isa gi sinphamna low singuba farmer haitare akoidi low hingol khara ngasai su nomaga adumaina hinjabani awabadi yamna lay maramdi kaigino da ai su isaje isa mari pokpagi manungda aigi isa nupi langlel jina mana ahalni adu magi hek mathang ani subajina 12 class maju kari hujikse 11 loraga
ꯑꯗꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ 11 ꯑꯃ 12 ꯑꯃ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯄꯩꯁꯥꯒꯤ ꯑꯋꯥꯕꯗꯤ ꯌꯥꯝꯅ ꯃꯥꯌꯣꯛꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯈꯥꯗꯁꯨ ꯑꯅꯤ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯄꯩꯁꯥꯒꯤ ꯑꯋꯥꯕꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯝꯅꯕ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯒ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯄꯨꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯉꯝꯅꯕ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯖ ꯇꯥꯔꯦ